Hi, welcome back to my success. Tabak tagi direct lak thokle husi ayene market ta muk chalani. Merine tawga khara thambado masala ga thumba tolaga adune tawraga atawbuduna sida leire. Hi, welcome back to my channel. Nasidi chicken oina thonge chicken je mahi yam lang da bida khara mutak tawraga oina thonge. Khara mahi nang lauraga hayeng se agi week off ne agi office ki shuti ne aduna nasidi kitang theng na tumasu yare na hinjang mathen khara longe thabai nga khara loishalaga sidana hawai asang biga sebot ka moro tekpaga iron ba laire ai sidina salad laire badam do shuraga hapado thabi ne telau khara ne adagi tomato ne salad laire ai di thau hap chade ko thau hap te bido oina tum smaina tora chai duga sidana side ki laire lemon laire dagi di garlic laire di onion laire dagi di mango pickles laire smaina tore na sigi dinner sigi yen amane iron ba mane salad amane duga sina side dish laire hawai asang gisina kano ko la chage irom ko la chage sina chak laire rice cooker da oina thonge chak se khoi di family big pani na ko ai habadi shum khoi di chak sham cha de duna smaina chak se laire smaina thira charni khoi ai ne ai gi husband ne ichanu pa ne tawraga cha minarani na sigidi Hi ma'am, who is ko je Dilli haat ta la Shi mapan ne sida exit laire ticket ka khoi family ahum gi Dilli haat ayen ne artificial gi yam yo ole Dilli haat craft suits gumba yam yole sida tourism place ne bako size north east stall kauna na saba yam yole kauna mora yole kauna gi rek yole sida I say thaba halaga direct changakpani sida metro station da aigi husband ga chanupa ga thingnaraga sakse thabak tagi direct lakpane uniform chu set liye adum koi tho use haina lai ko ma'am le painting si keno phi na phot pa male painting na te craft male craft Pasminagi sol yam yaure scarf sum yam yaure sta chase yep chapo मैम ले रहे सीधा शिलोंग की मेघालय की मणिपुर की पंजाबी महाराष्ट्र सिक्किम लोइन सूरे से चापम से बुद्ध स्टैचू मचा से मैम योले सीना शू सेशन स्लीपर फ्लैट शूज heels लोइन सूरे Akoy thogle ayene dagi Manipur restaurant da chapo chara aduga thogle huzi
INA market amuk chatlani nga khara leirani duga seafoods khara su yengani si tholakpagi machindane yolise machin bau loina yole sigumba decoration gi bot 1 minute yeah discount yeah discount yeah khajing achawba leire octopus leire crab leire squid chu leire squid seafood loina phange khajing achawba laure icha nupa na try tauge haye dugi laure octopus se lauge dau bane itom de charaga daba mathang doina laurage imanabi la ngan da oina maya makhoi yum yauraga pochai singje thangdoga pochai singdi yam lairaktre nasai Dilli haat INA gi keno da su tourist place su koira matungda INA market ta muk changure changaga seafood khara yengena ado octopus squid to lairake na tawraga dum lairak tray tom tarani na chabado na sida prawn achawba se leire prawn achawba se chanu pa na try tawninge haye laura e kg makhai ma chawi ko sema lagtre horen kano maku phoaga chabi do tawrase na aduga sidana nga leire nga se kg amane adu maku dang khokhale e koina ngaring kha do koina shemaga laura chaninge na aduga sidana maroina kupi leire INA dai ne shisu sine leire ise aina maku khokto eboko khajinga chawbado prawn do sumaina leire maku khokto makok lawtho e magi loina lawtho e sumaina tawraga marinate tawraga haktang thammani thumga kenoga masala khara tosleboko aduda marinate tawra thammage sise tawnaba sisina maku lawthokte fajana chamthoga boil tawrani si boil tawraga thammaga hore maku yauraga tawraga thongaga maku ko achabado duin tawrani bako sigi prawn sina mayam ai huji nungdangi chak thongba loire na sai lejirakhiba nga dune sida nga toi thonge sida na ngaring kha ngaure alu khara macha macha khupna soire moro tekpaga maroi nakupi ga tawraga mathakta maroi nakupi ga phadigo mahim be kharsu chai salle sina chanam telo dagiti champra ko sina moro tekpaga belendri ga irole duga sidana nga khara taure nga do kodi mi yam de cha nupa su nga cha de boko aduna aiga aigi nupa ga dum cha do ni na adum keno to salle ni ni ga kini na sibo yamalabane singa thongi je aduga nga taure aduga sisina prawn na sai gi dune makok lawthokre maku di khok te boko sigi se na sai khokki badana tunga na fry taure sisina aina boil taure phutla matungda sumaina tawbane ba maku yauraga khara mari manga mu taure aduga na sai gi achawbado tawranga de prawn je sumaina loi konjal ni dana ko aduna na sai adum leirakwa matamda chawbane ba aduga aina sije makudo loina phajana khoktoga sidi phuttabida direct tawbado ana sai marinate tawraga khara thambado masala ga thunga tolaga adudune tawraga atawbaduna sida leire aigi chanu pa che chagadra charoidra khangde du ma yamna excited te oire se leire prawn do matong ngaktani na maru shu yaude flesh ngaktani na ko haudi haubane duga nga tawba sisina maku khoktaba sine na sigi dinner gi cha hinjang haibabu hayeng se aigi week off amuk leire aduna hayeng gumba week off leiba matamda ko dum sangba matamda thabak halaga direct gumba chatlaga sumaina leiba khotpa tawraga nungdang se hauna koi hum family hum adum cham habedi dum piktakna yamna chamna dum nong phadok hayengdi adung week off kumba leibanina koiba chatningaso ma chatningaso haina nungdang de hinja hawa sumaina dum anamba matamda thonga chaye week off kumba leiba matamda leire sisina chacha to oga chana ba fruits leire jamun leire sida duga haikha ga leire haikha chawbudune ko
ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯏꯁꯤꯡꯗ ꯇꯤꯡꯉ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯆꯥꯔꯅꯤ ꯁꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯇꯞꯅ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯅꯔ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 1K ꯑꯝꯇꯪ ꯁꯨꯍꯟꯕꯤꯌꯨ ꯃꯌꯥꯝꯅ ꯍꯧꯗꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯄ ꯉꯝꯖꯔꯣꯏ ꯚ꯭ꯌꯨꯁꯨ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯔꯤ Thank you for watching. See you in my next video. Bye bye.